ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯥꯃꯤꯀꯣꯛ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯥꯃꯤꯀꯣꯛ꯫ ꯃꯇꯝꯗꯨ ꯅꯣꯡꯖꯨ ꯄꯟꯊꯥꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯤꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯝꯕꯅꯁꯨ ꯈꯝ ꯊꯦꯡꯂꯤꯕ ꯑꯗꯨꯗ ꯁꯣꯡꯂꯕ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯁꯒꯣꯜ ꯈꯨꯗꯨꯞ ꯊꯥꯅ ꯊꯧꯗꯨꯅ ꯁꯂꯥꯏꯈꯣꯝꯄ ꯐꯤꯃꯨ ꯁꯦꯠꯇꯨꯅ ꯊꯧꯔꯛꯂꯤ꯫ ꯑꯁꯨꯝ ꯌꯥꯡꯅ ꯊꯧꯔꯛꯄꯅ ꯃꯍꯥꯛ ꯌꯨꯝ ꯑꯃꯗ ꯌꯧꯔꯛꯂꯤ꯫ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯃꯅꯨꯡꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯑꯣꯏ ꯑꯃ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ "ꯑꯍꯩ, ꯑꯩꯅ ꯍꯥꯏꯕꯗꯨ ꯄꯨꯔꯛꯂꯕ꯭ꯔꯥ?" "ꯏꯄꯨ ꯑꯃꯥꯏꯕ, ꯑꯩ ꯄꯨꯔꯛꯄꯗꯤ ꯉꯝꯖꯗ꯭ꯔꯤ, ꯑꯗꯨꯕꯨ ꯑꯩ ꯃꯐꯝꯗꯤ ꯈꯪꯂꯛꯂꯤ." "ꯅꯪꯕꯨ ꯉꯁꯤ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯥꯏꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯄꯨꯔꯛꯇ꯭ꯔꯤꯕꯗꯨꯕꯣ? ꯃꯐꯝ ꯈꯪꯂꯛꯎ ꯍꯥꯏꯗꯨꯅ ꯊꯥꯈꯤꯕꯁꯨ ꯅꯠꯇꯅ." "ꯏꯄꯨ ꯑꯃꯥꯏꯕ, ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯪꯅꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯣ ꯑꯔꯥꯏꯕ ꯃꯐꯝ ꯑꯃ ꯅꯠꯇꯦ꯫ ꯃꯗꯨꯗ ꯆꯪꯕ ꯍꯥꯏꯕꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯩꯇ꯭ꯔꯕꯗꯤ ꯑꯩ ꯆꯪꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ." "ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ, ꯃꯄꯨꯡ ꯐꯥꯅ ꯂꯩꯋꯥ ꯂꯥꯏꯔꯣꯟ ꯍꯩꯇ꯭ꯔꯤꯉꯩꯗ ꯊꯕꯛ ꯑꯗꯨ ꯇꯧꯒꯦ ꯈꯜꯂꯨꯅꯨ ꯍꯥꯏꯗꯅ꯫ ꯅꯍꯥꯛꯅꯗꯤ ꯑꯃꯨꯛꯇꯪ ꯆꯥꯡ ꯌꯦꯡꯖꯒꯦ ꯍꯥꯏꯈꯤꯕꯗꯨꯗ ꯑꯩꯅ ꯊꯥꯔꯨꯕꯒꯤ ꯋꯥꯅꯤ." "ꯐꯔꯦ, ꯅꯍꯥꯛ ꯅꯌꯨꯝ ꯃꯣꯡꯃ ꯅꯟꯖ꯭ꯋꯥꯏꯗ ꯍꯟꯋꯥꯏꯖꯔꯣ, ꯑꯗꯨꯒ ꯅꯍꯥꯛꯅ ꯈꯪꯒꯗꯕꯗꯤ ꯊꯕꯛ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯃꯅꯨꯡ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯨꯅ ꯅꯍꯩ-ꯅꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯕ ꯑꯃ ꯃꯊꯧ ꯇꯥꯏꯀꯣ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯍꯩꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯆꯕ ꯌꯥꯒꯅꯤ." "ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯅꯍꯥꯛ ꯍꯜꯂꯣ, ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯂꯥꯏꯈꯣꯝꯕꯅ "ꯏꯄꯨ, ꯑꯩ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯏꯄꯨꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯂꯦꯛꯇꯨꯅ ꯂꯩꯖꯔꯒꯦ꯫ ꯑꯩꯒꯤ ꯇꯨꯡꯗ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯃꯅ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯊꯣꯡꯒꯥꯟ ꯊꯣꯛꯂꯒ ꯑꯩꯒꯤ ꯌꯨꯝꯗ ꯍꯜꯂꯨ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯕ ꯃꯥꯜꯂꯤ." "ꯐꯔꯦ, ꯉꯁꯤꯒꯤꯁꯤ ꯑꯁꯤꯃꯗꯤ ꯑꯩꯒꯤ ꯑꯁꯤꯗ ꯂꯩꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯂꯥꯏꯈꯣꯝꯕ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯂꯩꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯁꯂꯥꯏꯈꯣꯝꯕ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯐꯨꯖꯥꯝꯊꯥꯡ ꯊꯥꯡꯃꯩꯕꯕꯨ ꯈꯨꯔꯨꯝꯖꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯂꯥꯏꯈꯣꯝꯕꯗꯣ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛ ꯇꯩꯇꯥꯐꯝ ꯈꯪꯖꯔꯝꯗꯦ꯫ ꯁꯒꯣꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜꯁꯪꯗ ꯄꯨꯟꯁꯤꯜꯂꯝꯂꯒ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ "ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯂꯨꯔꯤꯕꯅꯣ ꯅꯪꯕꯨ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏꯈꯣꯝꯕꯅ "ꯏꯃꯥ, ꯑꯩꯁꯤ ꯃꯔꯨꯞ-ꯃꯄꯥꯡ ꯈꯔ ꯊꯦꯡꯅꯗꯨꯅ ꯑꯩꯁꯤ ꯃꯣꯏꯗ ꯑꯣꯏꯅ ꯆꯥꯕ ꯊꯛꯄ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯅꯣꯡ ꯀꯟꯁꯤꯜꯂꯛꯄꯗꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯍꯥꯏꯗꯨꯅ ꯇꯨꯝꯕꯗꯒꯤ ꯑꯗꯨꯃꯛ ꯇꯨꯝꯊꯣꯛꯈ꯭ꯔꯕ ꯏꯃꯥ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯂꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯅ "ꯅꯪꯅ ꯑꯍꯤꯡ ꯍꯜꯂꯛꯇꯕꯗꯣ ꯏꯃꯥ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯆꯩꯔꯤ." ꯁꯂꯥꯏꯈꯣꯝꯕ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ "ꯃꯇꯨꯡ ꯇꯧꯔꯔꯣꯏ ꯏꯃꯥ" ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯅꯤ꯫ ꯁꯂꯥꯏꯈꯣꯝꯕ ꯅꯨꯃꯤꯗꯥꯡ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯆꯥꯡꯌꯦꯡ ꯈꯔ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯊꯤꯜ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯀꯣꯛ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯁꯦꯝꯂꯤ꯫ ꯑꯍꯥꯟꯕꯗ ꯂꯦꯡꯗꯧꯒꯤ ꯎꯇꯣꯡ ꯑꯃꯕꯨ ꯁꯦꯝꯂꯦ꯫ ꯎꯇꯣꯡ ꯑꯗꯣ ꯃꯌꯥꯏꯗ ꯃꯇꯥꯡ ꯑꯃ ꯄꯤꯔꯤ꯫ ꯃꯇꯥꯡ ꯑꯗꯣ ꯃꯍꯥꯛꯅ ꯆꯩ ꯑꯃꯅ ꯊꯤꯟꯗꯠꯇꯨꯅ ꯍꯣꯍꯜꯂꯤ꯫ ꯑꯗꯨꯒ ꯅꯥꯀꯟ ꯑꯗꯨꯕꯨꯗꯤ ꯃꯇꯥꯡ ꯈꯥꯡꯍꯟꯗꯦ, ꯑꯍꯣꯕ ꯑꯣꯏꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯌꯥꯏꯗꯨ ꯈꯛꯇꯪꯅꯤ ꯃꯇꯥꯡ ꯈꯥꯡꯂꯤꯕ꯫ ꯑꯗꯨꯝꯅ ꯁꯦꯝꯕ ꯂꯣꯏꯔꯒ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯃꯛꯂꯤꯕ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤꯒꯤ ꯃꯍꯥꯛꯀꯤ ꯎꯟꯁꯥꯅ ꯁꯦꯝꯕ ꯁꯎꯟ ꯑꯗꯣ ꯂꯧꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯅ ꯄꯥꯏꯗꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯃꯃꯥ ꯈꯪꯍꯟꯗꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯔꯛꯂꯒ ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯤꯕ ꯁꯪꯇꯞ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤ꯫ ꯁꯪꯇꯞ ꯑꯗꯨꯗ ꯆꯪꯕꯁꯦ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯤꯅꯤ꯫ ꯁꯪꯇꯞ ꯑꯗꯣ ꯀꯔꯤꯒꯤꯗꯃꯛꯇ ꯁꯥꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯁꯂꯥꯏꯈꯣꯝꯕꯅ ꯃꯃꯥꯗ ꯍꯥꯏꯗꯣꯛꯂꯝꯗꯦ꯫
ꯁꯪꯇꯞ ꯑꯗꯣ ꯁꯥꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯂꯥꯏ ꯈꯣꯝꯕꯅ ꯁꯪꯇꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯂꯩꯕꯥꯛ ꯍꯣꯒꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯗꯣ ꯍꯧꯖꯤꯛꯁꯨ ꯃꯄꯨꯡ ꯐꯥꯅ ꯇꯦꯛꯇ ꯀꯥꯏꯅ ꯂꯩꯔꯝꯕꯗꯒꯤ ꯁꯂꯥꯏ ꯈꯣꯝꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯩꯕꯥꯛꯇꯣ ꯑꯃꯨꯛ ꯁꯤꯖꯤꯜꯂꯝꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯗꯤ ꯃꯍꯥꯛ ꯆꯥꯛ ꯆꯥꯗꯦ, ꯏꯁꯤꯡ ꯐꯥꯎꯕ ꯊꯛꯇꯦ꯫ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯁꯂꯥꯏ ꯈꯣꯝꯕꯒꯤ ꯃꯃꯥꯅ ꯆꯥꯛ ꯆꯥꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯕꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯏꯁꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯈꯨꯝꯖꯤꯜꯂꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕꯅꯤ꯫ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯉꯁꯤꯗꯤ ꯅꯣꯡ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯂꯥꯏ ꯈꯣꯝꯕꯅ ꯋꯥꯖꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯡꯐꯥꯎꯗꯤ ꯇꯥꯗ꯭ꯔꯦ꯫ ꯊꯥꯕꯜꯅ ꯄꯨꯡꯂꯪ ꯂꯪꯅ ꯊꯣꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯂꯥꯏ ꯈꯣꯝꯕ ꯃꯃꯥ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯪꯇꯞ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯕꯥꯛ ꯍꯣꯒꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯁꯔꯨ ꯃꯇꯦꯛ ꯑꯅꯤꯈꯛ ꯂꯧꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯧꯊꯣꯔꯛꯂꯒ ꯃꯍꯥꯛ ꯃꯥꯅ ꯌꯥꯟꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯄꯔꯞ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯛꯂꯒ ꯃꯍꯥꯛꯅ ꯃꯐꯝ ꯆꯥꯅ ꯁꯦꯝꯗꯨꯅ ꯊꯝꯈ꯭ꯔꯕ ꯆꯤꯡꯒꯤ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯅ ꯌꯦꯡꯂꯤ꯫ ꯊꯥꯕꯜꯁꯨ ꯑꯗꯨꯃꯛ ꯉꯥꯜꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯃꯩꯅꯝ ꯑꯗꯣ ꯆꯨꯈꯠꯇꯨꯅ ꯃꯩꯅꯝ ꯑꯗꯨ ꯌꯨꯡꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯊꯝꯂꯤ, ꯃꯐꯝ ꯑꯗꯣ ꯈꯔ ꯉꯥꯜꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯦꯝꯈꯤꯕ ꯂꯦꯡꯗꯧꯒꯤ ꯎꯇꯣꯡ ꯑꯗꯣ ꯄꯨꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤꯒꯤ ꯃꯋꯨꯟꯅ ꯁꯦꯝꯈꯤꯕ ꯁꯎꯟ ꯑꯗꯨꯁꯨ ꯄꯨꯊꯣꯔꯛꯇꯨꯅ ꯂꯦꯡꯗꯧ ꯑꯗꯨꯒꯤ ꯑꯍꯣꯕ ꯑꯗꯨꯗ ꯃꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯄꯌꯥꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯌꯦꯠꯂꯒ ꯀꯔꯛ ꯀꯔꯛ ꯂꯥꯛꯇꯨꯅ ꯀꯤꯁꯤꯜꯂꯕ ꯃꯇꯨꯡꯗ ꯄꯔꯩ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯁꯣꯝꯒꯤ ꯁꯔꯨꯛ ꯑꯗꯨꯁꯨ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤꯒꯤ ꯁꯎꯟ ꯑꯗꯨꯅ ꯇꯤꯡꯗꯨꯅ ꯀꯔꯛ ꯀꯔꯛ ꯂꯥꯛꯅ ꯄꯌꯥꯅ ꯀꯤꯁꯟꯈ꯭ꯔꯦ꯫ ꯑꯗꯨꯃ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯥꯛꯂꯕ ꯂꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯩꯕꯤꯒꯤ ꯇꯤꯡꯈꯪ 8ꯈꯛ ꯂꯧꯊꯣꯔꯛꯇꯨꯅ ꯍꯩꯕꯤꯒꯤ ꯇꯤꯡꯈꯪꯁꯤꯡ ꯑꯗꯨꯁꯨ ꯄꯔꯦꯡ ꯁꯥꯅ 8ꯇꯣ ꯊꯝꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯂꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯪꯇꯞ ꯑꯗꯨꯗꯒꯤ ꯄꯨꯔꯛꯄ ꯁꯔꯨ ꯁꯔꯥꯡ ꯃꯇꯦꯛ ꯑꯅꯤ ꯑꯗꯨꯁꯨ ꯂꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯄꯣꯠ ꯄꯨꯝꯅꯃꯛ ꯁꯨꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯀꯕꯣꯛ, ꯀꯣꯝꯂꯥ ꯑꯃꯗꯤ ꯍꯩ-ꯔꯥ ꯂꯩꯔꯥꯡ ꯈꯔꯁꯨ ꯃꯥꯅ ꯄꯨꯊꯣꯔꯛꯇꯨꯅ ꯑꯇꯣꯞꯄ ꯂꯥ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯗꯨꯅ ꯊꯝꯂꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯍꯧꯖꯤꯛꯇꯤ ꯁꯂꯥꯏ ꯈꯣꯝꯕꯅ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯁꯦꯝꯂꯤꯕ ꯄꯨꯡ ꯃꯥꯜꯂꯕ ꯎꯇꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯗꯨ ꯀꯥꯝꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯂꯥꯏ ꯈꯔꯕꯨ ꯀꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯀꯧꯔꯛꯄꯒ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯁꯣꯔꯥꯔꯦꯟꯒꯤ ꯍꯦꯂꯣꯏ 8 ꯑꯗꯣ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯊꯣꯔꯛꯂꯦꯗꯣ꯫ ꯃꯗꯨ ꯎꯕꯗ ꯁꯂꯥꯏ ꯈꯣꯝꯕ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯕꯨ ꯃꯍꯥꯛꯅ ꯉꯥꯏꯖꯔꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯂꯦꯡꯗꯧꯅ ꯁꯥꯔꯤꯕ ꯄꯨꯡ ꯃꯥꯟꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯨꯊꯣꯔꯛꯂꯤꯕ ꯁꯔꯨ ꯃꯇꯦꯛ ꯑꯗꯨꯅ ꯍꯨꯝꯀꯛ ꯍꯨꯝꯀꯛ ꯀꯛ ꯍꯥꯏꯗꯨꯅ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯍꯦꯂꯣꯏꯁꯤꯡ ꯑꯗꯣ ꯖꯒꯣꯏ ꯁꯥꯗꯨꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯤ꯫ ꯑꯗꯨꯅ ꯇꯨꯝꯀꯛ ꯇꯨꯝꯀꯛ ꯀꯛ ꯂꯥꯎꯅ ꯑꯁꯨꯝ ꯊꯤꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯀꯌꯥ ꯁꯤꯠꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯠꯂꯤꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯤꯡ ꯑꯗꯣ ꯍꯨꯝꯗꯣꯛꯈꯤꯅꯕ ꯇꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯤꯡ ꯂꯩꯕꯥꯛ ꯂꯩꯇꯨꯝ ꯑꯃ ꯈꯨꯟꯒꯠꯂꯒ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯃꯥꯏꯀꯩ ꯃꯔꯤꯗ ꯂꯪꯊꯣꯛꯈꯤ꯫ ꯑꯗꯨꯝꯅ ꯂꯪꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯁꯤꯠꯂꯝꯕ ꯅꯨꯡꯁꯤꯠꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯍꯟꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯂꯥꯏ ꯈꯣꯝꯕꯅ ꯍꯦꯂꯣꯏꯁꯤꯡ ꯑꯗꯣ ꯖꯒꯣꯏ ꯇꯞ ꯇꯥꯅ ꯁꯥꯍꯜꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯋꯥꯃꯜꯂꯛꯂꯕꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯗ ꯂꯦꯞꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯁꯂꯥꯏ ꯈꯣꯝꯕꯗꯤ ꯂꯦꯞꯄꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯊꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯤꯉꯩ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯁꯥꯎꯔꯛꯇꯨꯅ ꯁꯂꯥꯏ ꯈꯣꯝꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕ ꯅꯣꯛꯂꯒ ꯃꯍꯥꯛꯅ ꯄꯔꯦꯡ ꯁꯥꯅ ꯊꯝꯈꯤꯕ ꯇꯤꯡꯈꯪ 8 ꯑꯗꯨꯗꯒꯤ ꯇꯤꯡꯈꯪ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯊꯤꯜꯂꯤꯕ ꯂꯦꯡꯗꯧ ꯑꯗꯨꯒꯤ ꯃꯌꯥꯏ ꯑꯗꯨꯃꯛꯀꯗ ꯆꯛ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯂꯦꯡꯗꯧ ꯑꯗꯨꯒꯤ ꯃꯌꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯍꯣꯗꯨꯅ ꯊꯝꯍꯜꯂꯤꯕꯅꯤ꯫ 8 ꯑꯍꯣꯕ ꯊꯝꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯑꯍꯣꯕꯗꯨꯗ ꯍꯦꯛ ꯊꯤꯟꯈꯤꯕꯒ ꯆꯣꯡꯁꯤꯜꯂꯛꯂꯤꯕ ꯍꯦꯂꯣꯏ ꯑꯗꯣ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ꯫
ꯃꯗꯨ ꯎꯕꯗ ꯂꯦꯝꯍꯧꯔꯤꯕ ꯍꯦꯂꯣꯏ ꯇꯔꯨꯛ ꯑꯗꯨꯗꯤ ꯀꯤꯕꯗ ꯂꯣꯏꯔꯤ꯫ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯒꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯖꯒꯣꯏ ꯁꯥꯔꯗꯨꯅ ꯁꯂꯥꯏꯈꯣꯝꯕꯗ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏꯈꯣꯝꯕꯅ "ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯑꯃ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯁꯥꯔꯤ ꯋꯥꯁꯛ ꯁꯛꯎ꯫ ꯑꯗꯨꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯑꯋꯥꯕꯁꯤꯗꯤ ꯀꯣꯛꯍꯟꯕꯤꯒꯅꯤ" ꯍꯥꯏꯔꯛꯄꯗꯒꯤ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯅ "ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ" ꯍꯥꯏꯗꯨꯅ ꯁꯥꯔꯤ ꯋꯥꯁꯛ ꯁꯛꯂꯤ꯫ ꯇꯧꯕꯇꯕꯨ ꯅꯨꯃꯤꯠ 8ꯅꯤ ꯈꯛꯇꯃꯛ ꯄꯥꯡꯒꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯂꯥꯏꯈꯣꯝꯕꯅꯁꯨ ꯌꯥꯔꯗꯨꯅ "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯊꯤꯜꯂꯤꯕꯁꯦ ꯇꯣꯛꯂꯒꯦ" ꯍꯥꯏꯗꯨꯅ ꯊꯤꯜꯂꯤꯕꯗꯨ ꯇꯣꯛꯂꯤ꯫ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯁꯨ ꯋꯥꯃꯜꯂꯗꯨꯅ ꯃꯈꯣꯏ ꯏꯀꯣꯏ ꯀꯣꯏꯅ ꯁꯂꯨꯛ ꯑꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯗ ꯁꯂꯥꯏꯈꯣꯝꯕꯅ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯂꯤꯕ ꯀꯕꯣꯛ ꯍꯩꯕꯣꯛ ꯑꯃꯗꯤ ꯀꯣꯝꯂꯥꯁꯤꯡ ꯑꯗꯨ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯔꯤ꯫ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯃꯗꯨ ꯆꯥꯔꯤ, ꯑꯋꯥꯕꯗꯣ ꯄꯣꯊꯥꯕ ꯑꯣꯏꯅ꯫ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯂꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯤ, "ꯅꯈꯣꯏꯗ ꯑꯩꯅ ꯁꯤꯟꯅꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯉꯁꯤꯗꯒꯤ ꯍꯧꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯍꯌꯦꯡꯗꯒꯤ ꯍꯧꯒꯗꯕꯅꯤ꯫ ꯍꯌꯦꯡ ꯏꯅꯨꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯅ ꯄꯥꯝꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯍꯧꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯍꯧꯗꯕ ꯊꯣꯛꯂꯕꯗꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯅ ꯀꯧꯊꯣꯛꯂꯒ ꯅꯈꯣꯏꯅ ꯁꯛꯈꯤꯕ ꯁꯥꯔꯤ ꯋꯥꯁꯛ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯅꯈꯣꯏ ꯅꯨꯃꯤꯠ 8ꯅꯤ ꯖꯒꯣꯏ ꯁꯥꯍꯟꯗꯨꯅ ꯑꯩ ꯂꯥꯛꯅꯒꯗꯕꯅꯤ ꯈꯪꯉꯨ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯅ "ꯑꯩꯈꯣꯏ ꯌꯥꯖꯔꯤ, ꯀꯔꯤ ꯊꯕꯛ ꯇꯧ ꯍꯥꯏꯔꯤꯕꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏꯈꯣꯝꯕꯅ "ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯉꯥꯎꯅ ꯐꯩꯅ ꯅꯥꯍꯟꯒꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯆꯣꯡꯁꯤꯟꯗꯨꯅ ꯃꯤ ꯄꯨꯝꯅꯃꯛ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯒꯗꯕꯅꯤ꯫ ꯃꯗꯨꯗ ꯑꯩꯅ ꯂꯥꯏꯌꯦꯡ ꯆꯠꯊꯒꯅꯤ꯫ ꯃꯗꯨꯗ ꯐꯪꯂꯛꯄ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯅ ꯑꯩ ꯑꯁꯤ ꯅꯨꯡꯉꯥꯏ-ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯈꯣꯏꯅ ꯁꯣꯏꯗꯅ ꯇꯧꯒꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯁꯂꯥꯏꯈꯣꯝꯕꯅ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯗ ꯁꯤꯟꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯉꯥꯜꯂꯛꯀꯗꯣꯔꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯍꯟꯐꯝꯗ ꯍꯟꯈ꯭ꯔꯤ꯫ ꯁꯂꯥꯏꯈꯣꯝꯕꯁꯨ ꯍꯣꯌꯥꯔꯗꯨꯅ ꯃꯈꯣꯏ ꯇꯔꯦꯠ ꯑꯗꯨꯒ ꯀꯥꯏꯅꯔꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯟꯈ꯭ꯔꯤ꯫ ꯍꯦꯂꯣꯏ ꯇꯔꯦꯠꯁꯤꯡ ꯑꯗꯨꯅ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯁꯂꯥꯏꯈꯣꯝꯕꯁꯨ ꯃꯌꯨꯝꯂꯣꯝꯗ ꯃꯍꯥꯛꯀꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯈꯥꯎꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯞꯆꯤꯟꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯂꯥꯏꯈꯣꯝꯕ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛꯀꯤ ꯁꯔꯨ ꯃꯀꯛ 2 ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯪꯆꯞ ꯑꯗꯨꯗ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯐꯨꯝꯖꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯈꯤ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ꯫ ꯁꯂꯥꯏꯈꯣꯝꯕ ꯉꯔꯥꯡ ꯑꯍꯤꯡ ꯆꯨꯞꯄ ꯍꯦꯂꯣꯏ ꯁꯥꯟꯅꯔꯨꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯃꯤꯑꯣꯏ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯁꯂꯥꯏꯈꯣꯝꯕꯕꯨ ꯀꯧꯔꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯅ "ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯕꯨꯡꯉꯣ" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ "ꯁꯂꯥꯏꯈꯣꯝꯕꯕꯨ ꯂꯩꯕꯤꯗꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯗꯨ ꯀꯔꯤꯅꯣꯃ ꯇꯧꯍꯧꯔꯦ꯫ ꯑꯌꯨꯛꯇ ꯂꯧꯕꯨꯛꯇ ꯂꯧꯔꯥꯡ ꯁꯨꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯒꯗꯤ ꯀꯔꯤꯅꯣꯃ ꯇꯧꯗꯨꯅ ꯀꯥꯔꯛꯂꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯁꯂꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯅ ꯁꯂꯥꯏꯈꯣꯝꯕꯕꯨ ꯍꯧꯗꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏꯈꯣꯝꯕꯁꯨ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯂꯥꯏꯈꯣꯝꯕꯗꯣ ꯏꯔꯨꯖ ꯃꯥꯏꯊꯖꯗꯨꯅ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯀꯧꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯁꯂꯥꯏꯈꯣꯝꯕꯗꯤ ꯃꯍꯥꯛꯀ ꯍꯥꯏꯅꯈꯤꯕ ꯊꯕꯛ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯄꯥꯛꯅ ꯇꯧꯔꯛꯂꯦꯗꯅ ꯍꯥꯏꯗꯨꯅ ꯌꯥꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏꯈꯣꯝꯕꯅ ꯂꯥꯛꯇꯨꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯤꯍꯨꯟ ꯊꯧꯟ ꯄꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯗ ꯁꯂꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯤ, "ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ, ꯑꯉꯥꯡ ꯋꯥꯅꯤ ꯈꯟꯕꯤꯒꯅꯨ꯫ ꯈꯨꯜ ꯑꯁꯤꯗ ꯂꯥꯏ ꯃꯊꯤ ꯐꯣꯡꯂꯦ꯫ ꯍꯧꯖꯤꯛ ꯂꯥꯏ ꯉꯥꯎꯔꯦ꯫ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯆꯣꯡꯗꯨꯅ ꯆꯪꯂꯛꯀꯗꯧꯔꯤ꯫ ꯃꯗꯣ ꯐꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯇꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯗꯨ ꯅꯠꯇꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯤꯡ ꯑꯁꯦ ꯑꯃꯗ ꯑꯃꯨꯛ ꯆꯪ, ꯑꯃꯗ ꯑꯃꯨꯛ ꯆꯪ, ꯁꯣꯏꯗꯅ ꯇꯨꯔꯩ ꯏꯔꯩ ꯆꯦꯟꯕ ꯑꯉꯥꯎꯕꯅ ꯄꯤꯛ ꯊꯜꯂꯕ ꯈꯨꯡꯒꯪ ꯑꯃ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯛꯂꯒꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ "ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ꯫ ꯃꯉꯣꯟꯗ ꯆꯪꯂꯤꯕꯁꯤꯗꯤ ꯍꯤꯡꯆꯥꯕꯤ ꯅꯠꯇ꯭ꯔꯒ ꯍꯦꯂꯣꯏꯅꯤ꯫ ꯃꯁꯤ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ" ꯍꯥꯏꯔꯤ꯫ ꯁꯂꯥꯏꯈꯣꯝꯕꯅ "ꯃꯉꯣꯟꯗ ꯆꯪꯂꯤꯕꯁꯦ ꯍꯦꯂꯣꯏꯅꯤ꯫ ꯍꯦꯂꯣꯏꯁꯤꯕꯨꯗꯤ ꯑꯩꯅ ꯏꯂꯥꯏ ꯂꯥꯏꯅ ꯇꯥꯟꯊꯣꯛꯈꯤꯕꯗ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯆꯪꯒꯗꯧꯔꯤ" ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯈꯪꯍꯜꯂꯤ꯫ "ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯏꯕꯨꯡ ꯑꯃ ꯁꯥꯁꯤ꯫ ꯂꯥꯏꯕꯨꯡ ꯑꯗꯨ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯇꯧꯕ ꯃꯇꯝꯗ ꯄꯣꯠꯂꯝ ꯆꯩꯔꯝ ꯑꯔꯨꯕ ꯈꯔ ꯆꯪꯒꯅꯤ꯫ ꯑꯔꯨꯕꯁꯤꯡ ꯑꯗꯣ ꯑꯩꯅ ꯄꯣꯔꯛꯀꯦ꯫ ꯃꯗꯨꯒꯤ ꯇꯌꯦꯠ ꯁꯦꯟꯖꯥꯁꯤꯡ ꯑꯗꯣ ꯃꯌꯥꯝꯅ ꯄꯤꯕꯤꯌꯨ" ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ "ꯇꯌꯦꯠ ꯁꯦꯟꯖꯥ ꯀꯌꯥ ꯌꯥꯝꯅ ꯆꯪꯒꯗꯕꯅꯣ? ꯀꯔꯤ ꯄꯣꯠꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯗꯨꯕꯨ ꯁꯂꯥꯏꯈꯣꯝꯕꯅ ꯀꯔꯤꯅꯣ ꯃꯃꯤꯡ ꯈꯪꯗꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯜꯂꯤ꯫
ꯃꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯏꯃꯥ ꯄꯣꯛꯀꯩ ꯇꯥꯗ꯭ꯔꯤ ꯑꯗꯨꯒ ꯃꯃꯤꯡ ꯑꯗꯨꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯃꯜꯅ ꯀꯌꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯃꯃꯜꯗꯣ ꯌꯥꯝꯅ ꯋꯥꯡꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯁꯅꯥ ꯇꯣꯅꯥ 8 ꯀꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯑꯣꯔ ꯄꯥꯔꯣꯏꯗ ꯋꯥꯐꯝꯅꯤ ꯉꯁꯤꯒꯤ ꯂꯥꯏꯑꯣꯛꯅꯔꯤꯕ ꯑꯁꯤꯇꯪ ꯐꯍꯟꯕꯤꯔꯝꯃꯨ ꯍꯥꯏꯕꯗꯒꯤ ꯁꯂꯥꯏ ꯈꯣꯝꯕꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯂꯥꯏ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯅꯤꯄꯥ ꯑꯗꯨꯕꯨꯗꯤ ꯂꯩꯇꯥꯏꯅꯕꯤꯗꯨꯅ ꯐꯍꯜꯂꯝꯂꯤ ꯑꯁꯨꯝꯅ ꯐꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯄꯥ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯁꯨ ꯆꯦꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯕꯗꯒꯤ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯆꯨꯔꯣꯟ ꯄꯥꯔꯣꯟꯁꯨ ꯄꯪꯂꯣꯟꯗ ꯂꯣꯠꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯕ ꯂꯥꯛꯈꯤ ꯃꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯉꯛꯄꯗ ꯊꯦꯡꯂꯤ ꯍꯧꯖꯤꯛꯇ ꯁꯂꯥꯏ ꯈꯣꯝꯕꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯣ ꯆꯨꯝꯂꯛꯄ ꯑꯗꯨꯗ ꯃꯁꯤꯗꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯁꯂꯥꯏ ꯈꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯂꯥꯏ ꯈꯣꯝꯕ ꯅꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯨ ꯆꯨꯝꯂꯛꯀꯗꯧꯔꯤ ꯑꯗꯨꯅ ꯂꯥꯏ ꯑꯗꯣ ꯀꯔꯝꯅ ꯈꯣꯏꯔꯝꯒꯗꯕꯅꯣ ꯀꯩꯗꯧꯉꯩ ꯈꯣꯏꯔꯝꯒꯗꯕꯅꯣ ꯉꯁꯤꯃꯛ ꯈꯣꯏꯔꯝꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣꯗ ꯇꯥꯗ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯦꯛꯇ ꯂꯥꯡꯕ ꯀꯔꯝꯅ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯅꯥ ꯇꯣꯅꯥ 8 ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯁꯅꯥ ꯇꯣꯅꯥꯗꯤ ꯂꯥꯏꯔꯗꯅ ꯁꯅꯥ ꯆꯪꯅꯤꯡꯕ ꯐꯥꯎꯕ ꯂꯩꯕ ꯅꯠꯇꯦ ꯃꯌꯥꯝꯅ ꯄꯩꯁꯥ ꯈꯥꯏꯖꯤꯟꯅꯔꯒ ꯂꯩꯒꯗꯧꯔꯤꯕꯅꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯂꯩꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯤꯄꯥ ꯑꯍꯜ ꯑꯃꯅ ꯍꯩ ꯇꯧꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯇꯧꯕ ꯇꯥꯕꯅꯤ ꯐꯔꯦ ꯏꯕꯨꯡꯉꯣ ꯁꯂꯥꯏ ꯈꯣꯝꯕ ꯅꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯆꯠꯊꯣꯛꯂꯨꯔꯣ ꯑꯗꯨꯒ ꯂꯥꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯎ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯍꯜ ꯑꯗꯨꯅ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯈꯣꯝꯗꯨꯅ ꯊꯅꯝꯂꯒꯦ ꯍꯥꯏꯅꯕꯗꯒꯤ ꯁꯂꯥꯏ ꯈꯣꯝꯕ ꯍꯧꯖꯤꯛ ꯃꯍꯥꯛꯄꯨ ꯀꯧꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯂꯥꯏ ꯈꯣꯝꯕꯅ ꯍꯧꯖꯤꯛ ꯂꯥꯏ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯒ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯄꯥꯝꯕ ꯃꯤꯁꯛ ꯑꯗꯨ ꯂꯥꯛꯂꯦ ꯃꯍꯥꯛ ꯂꯥꯛꯂꯕꯗꯤ ꯃꯥꯅ ꯍꯥꯏꯕ ꯏꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯅꯣꯛꯇ ꯅꯣꯛꯂꯤ ꯃꯗꯨ ꯎꯕꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯃꯍꯥꯛꯅ ꯉꯔꯥꯡ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯔꯛꯄ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯏꯁꯤꯡ ꯈꯔ ꯂꯧꯔꯒ ꯏꯕꯦꯝ ꯑꯁꯤ ꯂꯩꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯑꯃꯗꯤ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ ꯈꯔ ꯍꯦꯛꯂꯛꯎ ꯑꯗꯣꯝꯅ ꯍꯥꯏꯔꯤꯉꯩ ꯅꯨꯄꯥ ꯈꯔꯅ ꯆꯠꯇꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯕꯨ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯉꯔꯥꯡ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯣꯛꯀꯦ ꯇꯧꯔꯛꯂꯤ ꯉꯔꯥꯡ ꯅꯪꯅ ꯍꯥꯏꯈꯤꯕ ꯊꯕꯛ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯡꯂꯒꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯅꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯃꯁꯤꯗꯤ ꯃꯥꯡꯅꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯍꯧꯖꯤꯛ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯄꯪꯂꯥꯡꯗ ꯉꯥꯡꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯅꯝꯗꯨꯅ ꯊꯝꯃꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯑꯩꯒꯤ ꯀꯣꯛꯁꯦ ꯌꯥꯝꯅ ꯂꯨꯝꯂꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯇꯥꯏꯔꯦꯟ ꯑꯃꯗꯤ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯜ ꯑꯗꯣ ꯄꯨꯁꯜꯂꯛꯂꯤ ꯃꯗꯣ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨꯗ ꯂꯨꯞꯁꯜꯂꯒ ꯃꯍꯥꯛꯅ ꯐꯗꯠ ꯀꯟꯗꯨꯅ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯔꯤ ꯆꯥꯅꯤꯡꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯂꯥꯏ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯀꯣꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯟꯅ ꯅꯣꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯀꯔꯤ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯆꯥꯗꯕ ꯋꯥ ꯍꯥꯏꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯥꯏꯔꯦꯟ ꯃꯔꯥ ꯑꯗꯨꯅ ꯐꯗꯠ ꯀꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯍꯦꯂꯣꯏ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯑꯩ ꯍꯩ ꯑꯃ ꯆꯥꯒꯦ ꯑꯗꯨꯒ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯁꯂꯥꯏ ꯈꯣꯝꯕꯗ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯍꯩ ꯍꯥꯏꯔꯛꯄꯒꯤ ꯐꯕꯅꯤ ꯍꯟꯗꯛꯃꯨꯛꯀ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯀꯣꯛ ꯆꯥꯒꯦ ꯍꯥꯏꯔꯛꯂꯕꯗꯤ ꯅꯪꯒꯤ ꯅꯀꯣꯛ ꯑꯣꯏꯅ ꯊꯥꯗꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯂꯥꯏ ꯈꯣꯝꯕꯅ ꯀꯅꯥꯅꯣ ꯆꯝꯄ꯭ꯔꯥꯔ ꯆꯐ꯭ꯔꯣꯟꯂ ꯀꯔꯤꯅꯣ ꯑꯃꯇꯪ ꯄꯨꯔꯛꯎ ꯍꯥꯏꯕꯗꯒꯤ ꯆꯣꯔꯐꯣꯟ ꯑꯣꯏꯅ ꯄꯨꯔꯛꯇꯨꯅ ꯁꯂꯥꯏ ꯈꯣꯝꯕꯗ ꯄꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯂꯣꯏ ꯆꯪꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯆꯣꯔꯐꯣꯟ ꯑꯗꯣ ꯃꯔꯨꯒꯗꯣ ꯄꯣꯔꯣꯛ ꯁꯥꯏꯒꯥꯏꯈꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯗꯤ ꯁꯨꯒꯠꯅꯔꯤ ꯃꯥꯒꯤ ꯁꯤꯜꯂꯝꯒꯗꯧꯕꯗꯨ ꯈꯜꯂꯨꯕꯗ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯃꯌꯥ पायदुना खांली मया लोइनमक टिक्लमलगनी हाइरुबदा असुमना तौदुना नुपी अदो लाइटैंड लोइरबदा नुपी अदो ज्ञान तरकली महाकी मया दो यामना नाय हाइदुना मया पायदुना कपली मतम मरोदा सलाई कोमना सेसैबेमा लांगथै मतोनसे खरा सासलु अदु वरबदे नंगी नारिबदु फगनिको असोमना हाइदुना लेवा खरा सोनुना पिजबदगी मया नारिबदो फख्रे अंगकपनी सलाई खोमबगी महै करिगुम पोट अमा अकनबा चारुबदगी मया नाबदु फावबा हेक फहनबा ngamलिबनी
ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯂꯥꯏ ꯈꯣꯝꯕꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯗ ꯍꯥꯏꯔꯝꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯁꯤ ꯁꯅꯥ ꯇꯣꯂꯥ 8 ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ नुपा अदुबु हाइबदे सलाई खुमबु कौबल लाखिबा मियु यदुना असोमदसु सलाई खुमबना हाइबदो अहामदा थाजरमति अदुबु हौजिक्ति थाजना हौरबनी अदुना अथबु मतमदा लाई तरेट असिगी मफुब खुबममा सादबा याररोय हाइदुना मयाम सिंगदु हाइरी मतौ असमना तौदुना तरेट चेंजा खरा पुदुना सलाई खुमबा अमुक थोरकपदा अमुकसु मियु यमना अदुमना पाउ पिबा लाकरी हानगा चप मनना सलाई खुम अमुकसु लैताइनरी असम तौदुना अमदा चोंग चोंगुना लाइसिंग चंगलकपा अमदी अमुक्तदा तरेट पुन्ना ngawrokpana chingba kaya ama torokpodagi mayam pakhatnari salai khombana hauji ngawriba makoi tare ase pharabani makoi tare ase phajanduna thamlebasi aduga numit tare digi manungda hairiba laisang khubam masi sahodaba taragati khubam masi thamhodaba taragati makoi tare ta ngawna phana nariba siga chap marana miyoi tare ngawroklagani ngawriba singado mathong maram khangdana thawai manggadoribani chahaidaba charubadagi मरमदुना अथुब मतमदा इखोइना मकोइ तरेकी सानबुंग याकाबुंग नत्रगना करिनु खुबम अमा खाक्तुना थंबिगदबनी चिंखोंग अमदा मदु नतब तारगति याररोय अदुगा मकोइ खुरम मतमदा नुपी ngakto ओइबनिना सना तुला तरेती संगनि हाइरी मतम मदुत्ता सलाई खुंबगी मनाक्ता लेरिबा नहा अमना अदो इबुंगो सना तुला तरेसी कटलबा मतुंगदा लानिना मकोइदि पुरोय अदुना सना सिंदो अखुना लौसलगा अमुक सिजिनबा यागद्रो अदुमना हलकपदा सलाई खोमबना अहल अदुदा येंगलगा कदाइदगी अखोइनागा लौरुबा याबा नत्ति सना तुला तरेट असि अखोइना इसिंगा ताइनागदोरिबनी खन्दुना अमुक्ता येंगमयु तारा अखोइना खुनगी खुंजाबुंगदा हेलोय तरेट असि थमलोरेना खल्लो मरुदा चंगलुबा मियोइसिंग सोकपनगदोरिबनी चिंगुंगा थमलोरेना खल्लो मरुदासु सोकपनगदोरिबनी मीना चंगसलुरबदी अदुना मखोइदी लाइजे इरोनुंगदा थमगदबनी अदुना लाइजे इरोनुंगदा सना तुला तरेट अदुदी लंगथखरगदबनी आसोमना हाइरकपदा हौजी वाफम अदु तारिबा मियोइसिंग अदुना इस अदुक यामख्रबा सना सिंदु इसिंगा लंगखदुना मांगहलदरा अदुमना हाइरकपदा पाखंग मचा खराना एरा अदुगिदि कइसु खलुनो अखोइ चोंथरगा थिबिगे अदुमना हाइरकपदा अहलसिंग अदुना ओ फरे अदुमना तौरसी अदुमना हाइरकपदा सलाई खुमना नोकलगा फंगनी चोंथरगा थिबदा नखोइगे थवाइ ओना लौगनेदि खंद्रिये मबोकनिंगदा खलिबदु करानासु खनबनति मसिदगिति मकोइ तरेट अदो सेक्सिनना फाजनदुना थमनबगिदमक्ता सलाई खुमना इमुंग अमबु खल्ली इमुंग अदुदा मकोइ तरेट पुनमक थमखी अदुगा नुमित असिगी नोंग nganbadagi हौदुना नुमित तरेटनिगी मनुंगदा हाइरिबा मकोइना तौगदोरिबा थबक असि लाइटिन ताइनबगी थबक असि तौगदोरिबनी असुम तौदुना हौजिक्ति मतम मदो हौख्री मथंगी नुमितनी सलाई खोमना हाइबगी मतुंगिना पोलम चेरम मयाम अमा चंगली हैरांग लैरांग अमदी फिरोन यामलबा कया अमा चंगली अदुबु सना सिंग अदुति नुमित तरेटनिगी मनुंगदा लांगदबनी अदुबु खुदक लांगबदि ngamdabani मयाम पुनम सेन खाइजनरी मतौ असुमना तौदुना सेनगी कोसिन चिनरिङै अमदी सना तुला तरेट अदुबु कोइथि थिनरिङै नुमित तरुकनी हौजनख्रबनी तरेटनी सुबा नुमित अदुगी अयुकनी हौजिक्ति सना तुला तरेट अदुसु लोइनमक सेन लांगली फुइट फिरोन पुनमक लैसाबी तरेटना पुगदबनी हाइबदगी मदो लैसाबी तरेटना पुदुना लाकले असुमना लाकलबदा सलाई खोमबना हानना थौरांग तौदुना सेम सादुना थमलिबा खुल अदुगी चावरबा इरेल अदुदा मयाम पुनमक कुमथरक्तुना इरेल अदुमा पुंथन थन लैख्रे मसिगी मतुंग सलाई खोमबना पोलम चेरम पुनमक तो तुरेन अदुगी मपानदा परेंग साना थमली मयाम पुनमक सलाई खोमबना तौरिबसिबु करिनो हाइदुना येंगली अदुदुगा सलाई खोमबना हौजी थवाई चंगदुना हेलोय तरेट की थवाई चंगदुना ngawna phaina leiriba makoi tret ado turen aduki mapanda pulap phamhalli salai khomana hariba makai makoi tret adusu yari खुदु कुंदुना इसिंगी इमाइरोमदा ममाय अदो नोन्था हंदुना लोइनमक थमली अदुगा सलाई खोमबना मखोइ गिदमता सिल्लांगिबा फिरोन तरेट हैरांग तरेट लैरांग तरेट अमति लैरिबा पोलम चेरम मयाम मदो मखोइ मपादा लोइनमक थमलिबनी असमना तौरबा मतुंगदा सलाई खोमबना इसिंग अदुदा मख्वांग फावबा कुमथख्री अदुगा महागना मुरुम लैवा खरा सोनखी
ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯍꯦꯛ ꯁꯣꯟꯈꯤꯕꯒ ꯏꯁꯤꯡ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯆꯥꯎꯅ ꯏꯄꯣꯝ 3 ꯀꯥꯔꯛꯈꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯦꯞꯂꯝꯕꯗꯒꯤ ꯃꯁꯥꯗꯣ ꯀꯤꯅꯔꯛꯂꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯁꯂꯥꯏ ꯈꯣꯝꯕꯅ ꯏꯄꯣꯝ 3 ꯑꯗꯨꯒꯤ ꯃꯌꯥꯏꯔꯣꯝꯗ ꯑꯁꯨꯝ ꯆꯪꯁꯤꯟꯈꯤ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯑꯗꯨꯛ ꯂꯨꯈ꯭ꯔꯕ ꯏꯔꯦꯜ ꯑꯗꯣ ꯁꯂꯥꯏ ꯈꯣꯝꯕꯒꯤ ꯃꯈ꯭ꯋꯥꯡ ꯐꯥꯎꯕꯗꯃꯛ ꯌꯧꯈꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯉꯛꯅꯈꯤ ꯃꯁꯤꯗꯒꯤꯗꯤ ꯁꯂꯥꯏ ꯈꯣꯝꯕꯗꯣ ꯏꯄꯣꯝ 3 ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯍꯦꯛ ꯆꯪꯁꯤꯟꯈꯤꯕꯒ ꯏꯄꯣꯝ 3 ꯑꯗꯨꯒꯤ ꯃꯆꯨ ꯑꯗꯣ ꯀꯔꯤꯅꯣꯃ ꯑꯣꯟꯕ ꯍꯧꯔꯛꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ